ꯑꯩꯍꯥꯛ ꯃꯇꯝ ꯑꯃꯒꯤ ꯃꯗ꯭ꯔꯥꯁ ꯁ꯭ꯇꯦꯠꯀꯤ ꯔꯥꯃꯦꯁ꯭ꯋꯔꯝ ꯀꯧꯕ ꯏꯊꯠꯇꯨꯒꯤ ꯂꯩꯃꯌꯣꯟ ꯃꯆꯥ ꯑꯃꯗ ꯂꯩꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯇꯥꯃꯤꯜ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯏꯕꯨꯡꯉꯣ ꯖꯥꯏꯅꯨꯂꯥꯕꯗꯤꯟ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤ ꯇꯝꯂꯛꯈꯤꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯄꯪꯂꯩ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯂꯩꯗꯨꯅꯁꯨ ꯅꯨꯡꯒꯤ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯕ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯗꯨꯗꯤ ꯂꯩ꯫ ꯑꯩꯒꯤ ꯏꯃꯥ ꯑꯁ꯭ꯌꯥꯃꯥꯗꯒꯤ ꯃꯍꯥꯛꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯗꯤ ꯐꯪꯉꯤ꯫ ꯑꯩꯅ ꯅꯣꯡꯃꯗ ꯏꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯒꯤ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯏꯃꯥꯒꯤ ꯁꯥꯒꯩꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁꯅ ꯕꯍꯥꯗꯨꯔ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯈꯤ꯫ ꯋꯥꯡ ꯆꯥꯎꯕ ꯆꯨꯡ-ꯐꯤꯔꯥꯜ ꯆꯥꯕ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯄ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛ ꯊꯤꯛ ꯅꯦꯝꯕ ꯁꯛꯐꯝꯁꯨ ꯀꯌꯥ ꯄꯥꯡꯗꯕ ꯑꯉꯥꯡ ꯑꯃꯅꯤ꯫ ꯑꯩꯈꯣꯏ 19 ꯁꯨꯕ ꯆꯍꯤ ꯆꯥꯒꯤ ꯃꯌꯥꯏꯗ ꯁꯥꯈꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯔꯥꯃꯦꯁ꯭ꯋꯔꯝꯒꯤ ꯃꯁꯖꯤꯗ ꯂꯝꯕꯤꯗ ꯂꯩꯕ ꯁꯨꯅꯨ ꯅꯨꯡ ꯑꯃꯗꯤ ꯆꯦꯛꯅ ꯁꯥꯕ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯄꯀꯥꯒꯤ ꯌꯨꯝꯅꯤ꯫ ꯑꯩꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯄꯥꯅ ꯀꯥꯟꯅꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯤ ꯑꯃꯗꯤ ꯑꯀꯤ ꯑꯃꯧꯒꯤ ꯄꯣꯠꯁꯤꯡꯁꯤ ꯊꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯆꯤꯟꯖꯥꯛ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯒ ꯐꯤꯔꯣꯜꯗꯤ ꯑꯗꯨꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯦꯜꯂꯛꯈꯤ꯫ ꯃꯍꯧꯁꯥꯅ ꯑꯩꯍꯥꯛ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯛꯁꯪꯒꯤ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯏꯃꯥꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯥ ꯑꯃ ꯊꯥꯔꯒ ꯆꯥꯛ, ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯆꯝꯕꯔ ꯏꯟꯁꯥꯡ, ꯌꯨꯝꯗ ꯁꯦꯝꯕ ꯑꯆꯥꯔ ꯑꯗꯨꯒ ꯌꯨꯕꯤ ꯃꯍꯤꯒꯤ ꯑꯃꯦꯠꯄ ꯍꯥꯞꯂꯛꯀꯅꯤ꯫ ꯃꯃꯤꯡ ꯂꯩꯔꯕ ꯁꯤꯕꯒꯤ ꯂꯥꯏꯁꯪ, ꯃꯁꯤꯅ ꯔꯥꯃꯦꯁ꯭ꯋꯔꯝꯕꯨ ꯂꯥꯏꯐꯝ ꯆꯠꯄꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯣꯏꯍꯜꯂꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯤꯅꯤꯠ 10ꯒꯤ ꯈꯣꯡꯒꯤ ꯂꯝꯕꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯨ ꯑꯌꯥꯝꯕꯅ ꯄꯥꯡꯒꯜꯅꯤ, ꯑꯗꯨꯕꯨ ꯍꯤꯟꯗꯨ ꯈꯔꯁꯨ ꯂꯩ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯌꯨꯝꯂꯣꯟꯅꯕ ꯄꯥꯡꯒꯜꯁꯤꯡꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯩꯒꯤ ꯏꯄꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯃꯥꯖꯀꯤꯗꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯂꯤꯔꯕ ꯃꯁꯖꯤꯗ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩ꯫ ꯑꯩꯅ ꯃꯗꯨꯗ ꯁꯣꯜꯂꯤꯕ ꯑꯔꯥꯕꯤꯛ ꯂꯥꯏꯁꯣꯟꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯟꯗꯨ ꯃꯄꯨꯅ ꯇꯥꯕꯤꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯅꯃꯥꯖ ꯂꯣꯏꯔꯒ ꯏꯄꯥꯅ ꯃꯁꯖꯤꯗꯇꯒꯤ ꯊꯣꯛꯂꯛꯄꯗ ꯂꯥꯏꯅꯤꯡ ꯃꯈꯜ ꯀꯌꯥꯒꯤ ꯃꯤꯑꯣꯏꯅ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯄꯥꯗ ꯏꯁꯤꯡ ꯇꯦꯡꯀꯣꯠꯁꯤꯡ ꯄꯨꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯏꯄꯥꯅ ꯈꯨꯗꯣꯟꯅ ꯃꯗꯨꯗ ꯂꯨꯞꯀꯅꯤ ꯑꯗꯨꯒ ꯂꯥꯏꯁꯣꯜ ꯁꯣꯟꯒꯅꯤ꯫ ꯏꯁꯤꯡꯗꯨ ꯃꯌꯨꯝꯗ ꯅꯥꯝꯃ ꯁꯣꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯄꯨꯒꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯅꯥꯕ ꯐꯕꯒꯤ ꯊꯥꯒꯠꯄ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯩꯍꯥꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯄꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯐꯅꯕꯇ ꯈꯜꯂꯤꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯜꯂꯥꯕꯨ ꯊꯥꯒꯠꯅꯕ ꯍꯥꯏ꯫ ꯔꯥꯃꯦꯁ꯭ꯋꯔꯝ ꯂꯥꯏꯁꯪꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜꯂꯣꯟ ꯃꯀꯣꯛ ꯄꯥꯛꯁꯤ ꯂꯈꯃꯟ ꯁꯥꯁꯇ꯭ꯔꯤ ꯑꯁꯤ ꯏꯄꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯇꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯅꯤꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯕ ꯑꯁꯤꯅꯤ꯫ ꯑꯩꯅ ꯅꯨꯡꯒꯤ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯃꯇꯥꯡ ꯌꯧꯔꯀꯥꯟꯗ ꯏꯄꯥꯗ ꯇꯥꯏꯕꯪ ꯃꯄꯨꯗ ꯈꯨꯔꯨꯝꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯈꯤ꯫ ꯏꯄꯥꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯈꯨꯔꯨꯝꯕꯒꯤ ꯏꯇꯣꯞ ꯇꯣꯞꯄ ꯃꯔꯝ ꯑꯃ ꯂꯩꯇꯦ ꯇꯥꯛꯄꯤꯈꯤ꯫ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯊꯋꯥꯏꯒ ꯊꯋꯥꯏꯒ, ꯊꯃꯣꯏꯒ ꯊꯃꯣꯏꯒ ꯄꯨꯟꯁꯤꯟꯅꯩ ꯍꯥꯏꯈꯤ꯫ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨ ꯃꯄꯥꯟ ꯊꯣꯛꯈꯤꯗꯨꯅ ꯂꯟꯒꯤ, ꯋꯥꯍꯩꯒꯤ, ꯐꯨꯔꯨꯞꯀꯤ ꯑꯃꯗꯤ ꯊꯥꯖꯕꯒꯤ ꯈꯦꯟꯅꯕ ꯈꯪꯗꯕ ꯃꯄꯥꯟ ꯅꯥꯏꯗꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯤꯟꯈꯤ꯫ ꯏꯄꯥꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯕꯨ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯈꯪꯅꯅꯕ ꯇꯥꯃꯤꯜꯗ ꯍꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯑꯃꯨꯛ ꯈꯛꯇꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ꯫ ꯃꯥꯒꯤ ꯃꯇꯝꯗ, ꯃꯥꯒꯤ ꯃꯐꯝꯗ, ꯃꯥꯅ ꯑꯣꯏꯔꯤꯕꯗꯨꯗ ꯑꯗꯨꯒ ꯃꯥꯅ ꯌꯧꯕ ꯉꯝꯖꯔꯤꯕꯗꯨꯗ ꯑꯐꯕꯕꯨ ꯑꯣꯏꯔꯦ ꯐꯠꯇꯕꯕꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯄꯥꯟꯗꯝ ꯍꯤꯡꯕ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯈꯨꯗꯤ ꯊꯤꯕ, ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤꯗꯃꯛ ꯀꯔꯤꯒꯤ ꯀꯤꯔꯨꯒꯗꯒꯦ? ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯅꯪꯕꯨ ꯋꯥꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯨ ꯈꯪꯅꯕ ꯍꯣꯠꯅꯧ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅ ꯅꯪꯉꯣꯟꯗ ꯃꯅꯨꯡ ꯍꯨꯟꯖꯤꯟꯅ ꯌꯦꯡꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯇꯝ ꯄꯨꯝꯕꯗ ꯄꯤꯔꯤꯕꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ
nangonda mateng piba amade pauktak pibagidamak lakliba makoida karige hairibano aina ipada hangke ipana magi makut anina aigi lengbanda thambike aduga aigi miluda munni yengduna leike magi wahaisingdo khangba ngamgadra khanduna oiramba tai matam ngaihak pungloide mana wa masjid amata kangthokkhide adudagide tapna lumlaba khonjelda kumlage magi paukhum maduna aibo angakpa pangal amade khangningbagi mayai amana thalhanke miyoi bana madom taraba matamda mahausana khutpu khongloi thirage makoina awaba tarabada kanagumba amagi matenggidamak thirage makoina lambi lamphangnarabada kanagumba amabu lambi adu takpinaba thirage ningba kaibagi awatbagi saina asina akhanana miyoi amabu matenggidamak thi aingonda lakliba awafamda taraba makoinadi aihak ase phattaba amabu ngakthoknaba khurumjaba amade potsei sembiduna mapuda katnaba marakki miyoi adu oina ui masi asengba thawongde nate aduga masi kaidongnaidasu illoidabani miyoi bana laibangna tamlaknabani haibagi akibadugi mityeng amade isada yaujariba mai pakpada yengnaba oiriba mityengduga khenaba khangadabani aina ningsingi numit khudingi ipana nongmagi thoramase pungmari tabada korong masek phangdringaida namas sonbadagi hawi namas loiraba tungda aikhoigi yumdagi mile mari lapna leiba apikpa yubi haikolduda khongna chetkhine mana yubi darjan amarom mareng banda haigatuna lengthongnaraga halaklaba matungdada magi ayuki sara wangane masi magi nitigi oina sahi humpu helaba pau sathaki aina aigi punsidasu isage science ki amadi technology ki taibang adudasu ipage matau tamnaba honaki aina ipana tambikiba masang oiba asengba ado khangnaba honaki aduga isana taibang asida laigi mayai amana miyoi babu samamnaba awaba nungnangba amadi maithiba kayada asumba mafam aduda lamjingbi haibasi thajaki aduga miyoi bagi ithilgi amade haksang kayat ki lipun adudagi kanjaraba matamda mahak apha apun yaudaba nungaiba amade pukninggi mara tana ingbadugi lambi phange aigi sahi taruk mukka surakpa adwaidani ipana rameswaramgi danusukuri setung karai haina sukongnaba mafamdada lai khurumba hangat handa chatnaba ugi hi ama sanaba honakibado mana hiru samudra mapanda ahmad zalauddin haiba kona aigi ise johara laugadoriba makhoigi mari suthoknaba aduga loinana hidu chankhatnaba thabak paikhatke aisu hidu sawong saktam laklakpadu yengke ugi halamadi hikok adu maisada sum taw sadana bahonake hidu ipana pankhatpado kumang sausinki adubu nongma pungda mile samagi sangda sitpa cyclone amana setung karai gi lamasit ama yauna hidu su humdoktuna puki mi pik thana puriba train ama yauna pamban thongsu teki matamdu faubada aina samudragi phajabadudani urakpa adubu haujiti masigi thingba ngamdraba mayai adusu aingonda utlare hiduna mapung phadringaida loisinkraba matamdudai aiga sahida kenarabasu ahmad jalaluddin ibani sanaraba marup oirake mana aingondagi sahi 15 rom halamgani aduna mana ibu azad haina kawi aikoi ani punna numidang wairam khuding lapna nungsi chaba chatmenai aikoina masajid ki lambi gi ithatu gi laingoina hazilaba torba lomda panglakpada jalaluddin ibani nungi oibo wafamna maru oina wari sanai lai kurumba lakpa miyoina thallaba rameswaram gi akoibaduda asigumba wafam khanabasu manungai aikoi gi ahanba ngaihak pothafamdi chawraba sibagi laisangdudani tamlaba lamdamdai lai kurumba lakpasingna tawbagum laisang adu pukningda thajaba amaga loinana koirubada aikhoigi isada mayayama haplakpagum phawi jalaluddinna sembiba mapugi maramda ibungo maga mahaka thabak suminabadawna ngangnagani magi singnaba singdu sembiba mapuna manakta leptuna leiraga kokhangadawgum haigani jalaluddinda aina munna yengani aduga laisangdugi akoibada koina chatliba makhoida yenglaga samudrada masa luptuna sakhangdaba masak naidaba pumnamaktagi helaba mangonda laisonduna pujagi potlam ikai khumnabaga loinana katli
Kaidongwaidasu laisangsida soliba laisonsiga aikoina masajidta sonbagum mapu magi mafam yaurongani haibasida aigi singnaba laikide. Aina ngakpadi Jalaluddinna sembiba mapuga topa mari ama lainabra khangde. Jalaluddin magi imung manunggi kudong sadabana mahaidi mapung phana tamkhide. Aduna mana aibu ihai tambada mikok thongnaba hotnanaba pukning thaugatpiki aduga aigi mai pakpada nungaijai. Mana mapung phadabaduda kaidongwaidasu mana nungaitaba aihakna ukhide. Amaromdana punsina mangonda piriba marel aduda mana penthokse. Wagi matawaina pautamlingai matamsi phawbade ithat aduda English iba ngamba miyoi haibasi mahaktani. Mana mipung khudingi kana gadababu leirabade darkhas bu oiro atai bu oiro adum ibigani. Aiga loina khangnariba misingda aigi imungdabu oiro yumlo nabagidabu oiro Jalaluddin gum mahaigi thak natraga mapangi lamdamga mari lainaba ngambase atai leite. Jalaluddinna matam leiba khibikta mahai heiba migi science ki thizin humjinduna puthokpagi matamdugi loina sulongi aduga hakselgi science ki lamda mai pakpasingi maramda aingonda hai. Mahaksini aingonda khuraba suklaba phajilliba mafam sidagi thauna pharaba anauba taibang amagi masak khanghankhiba. Aigi samlaba angang oiringegi matamdugi akoibadudadi lairik haibase tangna phangba pot amani. Aikoigi adwaigi thaktadi STR manikam haiba hanagi lalhauba natraga lalhauba laibak ningba asigi masagi lairik sang adu phanasawi. Mana aingonda hek ngamba makai panaba pukning thogatpi aduga ainaso magi mayumda toina lairik waiba satki. Aigi angang oiringai matamda mami tahankhiba miyoi amadi aigi ipana pokpa iyamba Samsudinni. Mana Rameswaramda amata ngairaba pause yenthokpane. Ayuki trenda pause singsi Pambandagi Rameswaramda yorage. Samsudingi pause gi agency asina Rameswaramgi lairik mayak satpa miyoi lising amarong kalappa adugi sangadabadu piriba miyoi amatagi lupni. Pause singsi maru oina laibaki ningtambagi ihaugi kumang sausilibadu khangnaba Jyotish kamari lainana natraga Madraski laiba yonbagi changdu khangnaba oina lainai. Hitler, Mahatma Gandhi amadi Zinagi maramda khanagani aduga makoi ayambana mamaidari Periyar E.B. Ramaswamy gi thak wangna leiba Hindu singi mayokta hoba ihaudugi lengak longi wafamda loisingani. Dinamani haiba pause se mayamna khwaidagi pamnaba pause ni. Namliba mayektudi paba ngamba haibase aigi wangmada leikebana Samsudinna pause mapududa pidringaida laisingduda haifet yang hobana penjabataki. Ani suba lanjau 1939 da isagi sahi nipal suba da thoki. Kari marangino khangdana khanghodana mangge maru sigi apambasi kaithel da khanglak lakhi. Aina mangge maru khomluraga masajid lambi da leiba sana thakna bagi pot yon phamdu da yonkhi. Nongmagi khomjin badu yonbana phana fazana ana amadi phangi. Jalaluddinna landugi maramda likhiba wari singdo aina makha tarakpada dinamani pausegi maru oiba pauda thina bahonaki. Aikhoigi lamdo tamna leibana lanadi sokhankhide. Adubu thuna Indiana Allied Force ta yaudaba yadabana yaukhibana emergency gumba amadi lauthoki. Ahanbu khudung thibadi Rameswaramda ngaihak khamlamba train do lepkhidre. Pausegi mapundo haujikti asianba train dagi Rameswaram amadi Dhanushkodi maraki Rameswaram lambida huntharamba takhi. Maduna Samsudinna tangai padana huntharam liba mapundo khungatnaba mi ama thiba takhi. Aduga thabak ado masana aingonda takhi. Samsudinna aigi ahanba kusumal talhanki. Sahi yankhai gi matung sidasu aina haujikso aina isagi sel tankibagi sautok sabadu thamoida phawba ngamle. Angang khudingmak pokpadagi sajat kharaga loinana akhanaba khunaigi selthum amadi pukninggi phibamda poklai aduga senbiba miyoi kharana maram kharada tambirei. Aiso puksel sengba amadi isagi maram ngaksaba haibase aigi ipadagi laurei. Imadagina afabada thazaba amadi manunggi yongna thaujal haiba ase loinarei. Adubu aina Jalaluddin amadi Samsudinga loinarakhiba matamduna oiba yai. Aigi angang oiringai punsida top-topa mapa leitaba ama oihankhiba ado. Maduna aigi tungi punsida khenaba kaya semkhriba. School kaduna tamluba nataba Jalaluddin amadi Samsudin gi lawsing adu ngangthoktana thamoida phawribadu kaya da sungkhraba.
aduga aigi tunggi sengbat sagalakpagi hayisingba aduda makhoiga angang oiringaida loinarakpaduna kayada mateng oikraba. Aina angang oiringaida sanaraba marup ahumkhak leirami. Ramananda Sastri, Aravindan amadi Siva Prakasan. Angang ahumak Hindu Brahman pangkotki imungdagini. Angang oina aikoi kanamatana aikhoigi lainingi khenaba amadi yoklakpana khenaba amata phauhankide. Tasingnamak Ramananda Sastri asi Rameswaram laisangi lai senaba makoki masanupani. Matung tarakpada mapadagi mana Rameswaram gi lai senaba makoki famdo phangki. Aravindana laifam satpasingi hondok honjingi thabakta changki. Adubu Siva Prakasana Southern Railway gi sana thaknabagi thikadar oiraki. Sahigi Sri Sitaram Kalayan Kumaigi Sembiba Mapugi mitam hithakta phambak saduna laisangdagi aikhoigi yum manakta Ram Tirtha kauba pukri adugi mayada leiba luhongpham tana pubagi hido ipana hek sillangi. Aikhoigi imungda angangsingda ima amadi event pokna libiba Ramayan amadi prophet ki warina tumlamdagi nauksum warini. Nongmadi aina Rameswaram gi elementary school da manga suba thakta tamlingaida anobo oza ama aikhoigi class ta sanglaki. Aiso Muslim ni khanghaliba tupi ama ayamba matamda upi. Aduga lugun siba Ramananda Sastri gi hek mamangi parengda phame. Anobo zaduna Hindu purohit ki masaga Muslim angang amaga phaminabado khangba ngamlamde. Anobo zaduna khanjaba aikhoigi khunai gi thakha gi satnabi gi matung inna aibo maningi falda phamnaba hairame. Aiso Ramananda Sastri so yamna nungairamde. Aina aroiba parengi phampham da hongdokhibada mana mai haigalaktana laimaida yengduna leike. Aina aroiba parengda hongkhibada mana kapkhibadugi saktamdo aingonda kawba ngamdana lehori. School suti tharaba tungda aikhoina yum yaubaga thokhiba thodoktu aikhoigi ima ipasingda tamki. Lakaman Sastrina ozadabu kauraga aikhoigi imangda haike mahakna furuki khenabagi hudu samjariba angang singi pukningda kamsinganu haina. Konfam kanna mana ozaduda lale haizo natragana school amadi ithat ado thadoktuna setko haike. Ozadu magi lamsat adugidamak masana nungaizadaba tanatana Lakaman Sastrina pidiba thazaba aduna mamaida masabu semdoksaki. Mapum oina yengbada apikpa Rameswaram gi khunai ase marol kaya naiba amadi khunai gi kangu khaidokpa yamna waba khunai amani. Adum oinama aigi science ki oza khunungi loinabi ama nupi oina loriba Siva Subramania Iyer ase madi pangkot Brahman oiragaso amaromda ahungba pamba miyoini. Mana khunai gi pallu landuna mi makhal khudimak laina punnanaba khunai. Mana pung kaya aiga loinana lei aduga aingonda hai kalam aina nangbu asoba leimayongi miyoi singa thong manana leinaba saukhat hanba pame. Noma mana aibu makhoigi mayumda chak chasi haina kauki. Magi nupina Muslim nupa masa amana magi puja tawduna thamliba senglaba saksangduda sak sagani haibaduda pakhatlami. Magi nupina aibu magi sakumda sak sahaningkhide. Siva Subramania Ayardi na sumbide. Magi nupida saubasu tawde. Madugi mahutta mana masamaki makutna aingonda sak insang hapki aduga inakta chanaba famtharake. Magi nupina aikhoibu saksangi thong marumdagi yengki ai ngakhi. Magi nupina aina sak lokhatpada ising thakpada natraga saba loiraga lukhak mapam wai taithokpada khenaba uramgadra khanbada mammi. Aina yumdu thaduk lamdaida Siva Subramania Ayerna amuk hanna mathangi sayolgi aroiba numita amuka nungdangi sak saminasi hairake. Aina lakak tawbaduda thoina ninghanaba tawrunu hairi. Aduga mana hairi nangnane sanabi ama semdoke ninglabadi masigumba thawongsingdi adum thengnaba tabani. Mathangi sayolda aina magi mayumda yobadadi Siva Subramania Ayar gi nupina aibu saksak manungda pusinki aduga makut makna sak hablaki. Ani subalanjaw loirabada India gi ningkha tambasu mami tamlaklei. Indian singna masagi India sagat saragani Gandhi jina lauktoklami. Leibak hauna khalludaba oithokpa yaba amana nilami. Ipada aina Rameswaram thaduk saraga jila gi loisang Ramanatpuram da lairik tamlunaba haijarame. Ipana wakal mangphaunabagum hairuklame.
Abu, ai khange, nahakna wakhal saukhatlaknaba satpa taabane. Usek sigul seklasana nungsa mangalda mahum leitana paiba natra. Nangi pukningi ningzaba lamdamdugidamak nangi panthongpham yaunaba satluko. Aikhoigi nungsilipuna aikhoigi kanaba leibana nangbu phaduna thamlaroi. Khalil Gibran gi pautak palladuna mipai chaupi imada hai. Ibema nangi nathagi angangsingse nangi nasasing natene. Makhoi singse punsigi pandam thambadu pamjaba masai bungo ibema singni. Makhoi se nangondagi poklakpu oirabasu nangi nasadagidi natte. Makhoida nangna nungsibadi pibiba yai adubu nangi wakhalde pingamloi. Maramde makhoida makhoigi wakhal leije. Ipana ay amasung isin inaw ahumbo masajidta puraga senglaba purange al-Fatiha laison sonbiki. Rameswaram trenda thangat piraga aingonda hari. Ithatsina nangi haksangbu leifam pirambadi yai. Adubu kanamatana manglanda fauksangba ngamlaroidaba hayengi yumdada leire. Sembiba mapumana isa ibungo nangbu thaujanbiba oisanu. Samsudinga Ahmad Jalaluddingana aibu Squads High School da ming sanaba aduga aigi leifamgi sinbinanaba aiga loinana Rameswaram dagi Ramanatpuram tana chatminakhe. Karinanu khangde aihak anauba mafamduga icha chasinau yade. Ramanatpuram asi mi lising yangkaimuk leiba chaukhalakliba khutsemgi leimayon macha amani. Mafam sidadi Rameswaramgi amaga chana sinaba aduga nungaibadudi phanglamde. Aihak yum thadokpagi nungairamde aduna Rameswaramda chatpa phangnabagi tanja khanduna leirami. Mahai tamnabagi tanja Ramanatpuramda phangbaduna imana semba kha Indiagi athumba asapot poli dugi mahaududi kauhanba ngamde. Tasengbamak imana asapot asi tongan-tonganba makhal tarani thoigi tongan-tonganba masal haptuna mahau tongan tana semlami. Aigi yum seningba adu leidunasu ipana aigonda achauba thajaba ama thamliba adu aina khangbana aihak anuba mafam aduga susinanaba honage chapyungna pukningda ningki. Rameswaramgi amaga chana sinaba leibada thoina singnadaba pukningi akiba phaudaba leibada nungaiba mayamdo mangani khanna phangdrabasu ipana aibu collector ama oinaba semlibani haibasi khanjabada ipagi manglanado mangphauna hanba haibado aigi ithongni khanki. Jalaluddin aingonda phana khandoknabagi maramda toina haiki aduga aina yumda leiningbagi amadi thawai nungaitaba matamda magi wahaisingdo hek ningsingki. Aigi wakhal amasung pukningbo phajinduna aigi laibakta tamnamba adu oinaba honabada mana haikibadomak aina innaba kanna honaki. Tayunaba haibaduni. Aigi laibakta aibu Rameswaramda amuk hanu purapagi mahuta aigi angang oiringaigi yumdudagi thoinadum hena lapna puki.